ngarangi thodok aduda ekhoi nagi innocent civilians sing mo gi thabak chalaga chaningai thangningai insang napi yolaga halakpa matamda lailon wifi kuki village dagi kuki militant singa mi 18 phakibdo ekhoi yaningde aduna thuba matamda sisi thadok piu. Bring them back alive! Bring them back alive! Safe return! No silence! Safe return! No silence! Marami karigino heraga asiguma numa gi chara talaga laiba mi singbu pharaga moi chabra thakbra khangra huji phamrang khangra phawna ba ngamdraga laiba asi angang macha ama yoraga laibisi ekhoi yam nungai de asiguma thabak asi nupa thokpagi natraga mi amani haina khaladi asiguma thodok asi tawhan loidobni civil innocent singbu maramdi karigino haidi irang asidi nemthat hanse heradi ekhoi santi purakse heradi ekhoi asiguma thabak asi tawroidobni haina ekhoi miyam gi side gi hondok bani aduga ekhoi na haining basi garigi maramda moi bu phabano hangning basi moi gi maran kri laibra garigi damak ta phabno kadai da laye haibasi husi ekhoi na hangningi athuba matamda sisi thadok trabadi ekhoi marakta nungsina laiminaba natra peace pame hana chimban dadi haiba aduga thabak dadi peace nataba thabak tawbasi ekhoi yaningde hana akan nongong dagi ekhoi council natra liangmai gi CSO gi taraf dagi hondok sabani amaron da herdi central force gi headquarter chona mogi manakta thongan da laye thongan monak dagi mi civilian maran laitaba mi trani pan si tharaga thamli du huzik phoba rescue phoba ngamdaba haibasi Indian army singa Indian central force singa kuki militancy punlaga ekhoi naga singbu tawge hena thoina toba mong ama ubudu da ekhoi yamna nungai de aduna athuba matamna mari lainaba authority singa si civilian singsi thadok pire heraga santi purak ningai natraga civilian singi chathok tasinda peace haibasi lai haningai moe thuba matamda sinbio hena atu tawbani. Thank you. ekhoi naga gi mi amabu jojong tekda hatpiba mi adi bu sohan biba sisi ekhoi na kan condemn tawe hena yamada hanada phongdok tari asigumba repeated terror gi attack si ekhoi mona santi lainingba miyamda public singa innocent civilian singa thokan ba gi ekhoi lengmai na council gi students gi amasung women gi side gi yaning daba amasung akan nambong dagi condemn tawe hena phongdok tari mani ima event sing miyam puraga lebliba si ngarang date 13 May da ekhoi ichin ino thadok community dagi religious leader singbu sa khangdaba mi singa hathokiba amasung mi mangabu tina sohan kibadu yaning daba amasung condemn tawe nungai de ekhoi su moi gi awaba imungi saruk du da yoraga laye haibagi han phongdok pani.